ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯄꯨꯡꯒꯥꯎ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏ ꯄꯥꯛꯄꯤꯁꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯃꯤ ꯇꯪꯈꯥꯏ ꯁꯥ ꯇꯪꯈꯥꯏ ꯑꯣꯏꯕ ꯉꯥꯛꯇꯅ ꯈꯨꯟꯗꯥꯕ ꯁꯥꯕꯨꯡꯈꯣꯛ ꯀꯧꯕ ꯈꯨꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯁꯤꯡꯗꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯅ ꯇꯥꯏꯕꯪ ꯃꯤ ꯑꯣꯟꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅ ꯂꯝꯍꯨꯏ ꯑꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯥꯕꯨꯡꯈꯣꯛ ꯈꯨꯜꯂꯥꯛꯄꯅ, "ꯍꯩ ꯊꯦꯝꯕꯨꯡ, ꯉꯔꯥꯡꯗꯤ ꯅꯪꯗꯤ ꯁꯖꯤ 3-4ꯕꯨ ꯐꯥꯏ ꯍꯥꯏ, ꯆꯨꯝꯕ꯭ꯔꯣ?" "ꯈꯨꯔꯥ, ꯀꯅꯥꯅ ꯍꯥꯏꯅꯣꯅꯦ? ꯑꯅꯤꯈꯛꯇꯅꯤꯗ." "ꯏꯕꯣ, ꯑꯣꯏꯗꯕ ꯉꯥꯡꯅꯨꯗ. ꯅꯪꯅ ꯐꯥꯔꯤꯗꯣ ꯑꯩꯈꯣꯏꯅ ꯂꯧꯕ ꯌꯥꯕ ꯅꯠꯇꯦꯗ. ꯆꯨꯝꯅ ꯍꯪꯕꯅꯤ." "ꯈꯨꯔꯥ, ꯑꯩꯁꯨ ꯈꯪꯏ. ꯑꯗꯨꯅꯕꯨ ꯑꯁꯦꯡꯕ ꯍꯥꯏꯖꯕꯅꯤ. ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯁꯦꯡꯕꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯕꯨꯡ ꯃꯍꯥꯛꯅ ꯐꯥꯔꯛꯄ ꯁꯖꯤ ꯑꯅꯤꯗꯨꯒꯤ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ "ꯈꯨꯔꯥ, ꯁꯖꯤ ꯑꯃꯗꯤ ꯁꯅꯥꯒꯨꯝꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯕꯖꯥꯠꯅꯤ. ꯌꯦꯡꯕꯗ ꯃꯤꯠꯁꯦ ꯊꯛꯄꯖꯥꯠꯅꯤ." "ꯏꯕꯣ, ꯅꯪꯅ ꯍꯥꯏꯗꯨꯕꯨ ꯑꯁꯦꯡꯕ꯭ꯔꯣ?" "ꯈꯨꯔꯥ, ꯅꯆꯤꯟꯊꯤ ꯍꯥꯏꯅꯤ. ꯂꯪꯇ꯭ꯔꯤꯛ ꯂꯪꯕꯖꯥꯠꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯃꯤ꯫ "ꯏꯕꯨꯡꯉꯣ, ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯤ. ꯅꯪ ꯈꯨꯔꯥꯁꯦ ꯑꯍꯜ ꯈꯔ ꯎꯅꯔꯨꯗꯧꯕ ꯂꯩ. ꯑꯩ ꯈꯔ ꯍꯜꯂꯝꯃꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯜꯂꯥꯛꯄꯗꯨ ꯇꯍꯥ ꯇꯍꯥ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯥꯕꯨ ꯑꯩꯅ ꯈꯥꯝꯂꯒ ꯊꯝꯕꯗꯧꯅ ꯋꯥꯔꯤ ꯁꯥꯕꯁꯨ ꯃꯥꯅ ꯍꯧꯔꯒ, ꯃꯁꯤ ꯑꯍꯟꯁꯤꯗꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯕꯨꯡꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯟꯖꯤꯟꯅ ꯂꯩꯕ ꯃꯃꯥ ꯃꯆꯥꯗ ꯂꯩꯕ ꯌꯨꯝ ꯑꯗꯨꯗ ꯈꯨꯜ ꯑꯗꯨꯒꯤ ꯃꯊꯣꯡ ꯆꯥꯗꯕ ꯅꯍꯥ ꯈꯔ ꯂꯥꯛꯂꯝꯃꯤ꯫ ꯊꯦꯕꯅ, "ꯍꯣꯏ ꯏꯆꯦ ꯇꯝꯐꯥ, ꯏꯆꯦ ꯇꯝꯐꯥ." "ꯊꯦꯕ, ꯀꯩꯗꯧꯔꯦ? ꯑꯗꯨ ꯀꯟꯅ ꯀꯧꯔꯤꯕꯣ?" "ꯏꯆꯦ, ꯏꯆꯦꯅ ꯇꯥ ꯊꯦꯝꯕꯨꯡꯒꯤ ꯂꯣꯟꯕꯤꯕ ꯐꯨꯔꯤꯠ ꯑꯗꯨꯒꯨꯝꯕ ꯑꯝꯇ ꯅꯅꯥꯏ ꯑꯩꯈꯣꯏꯒꯤꯁꯨ ꯑꯃꯃꯝꯇ ꯂꯣꯟꯕꯤꯌꯨ." "ꯊꯦꯕ, ꯃꯗꯨꯕꯨ ꯀꯅꯥꯅ ꯍꯥꯏꯕ ꯋꯥꯅꯣ? ꯑꯩꯗꯤ ꯐꯤ ꯂꯣꯟꯕꯁꯨ ꯍꯩꯇꯅ." "ꯍꯦꯔꯦ ꯏꯆꯦ, ꯑꯣꯏꯗꯕ ꯍꯥꯏꯅꯨꯗ. ꯑꯩꯈꯣꯏ ꯑꯁꯦꯡꯕ ꯈꯪꯂꯒ ꯂꯥꯛꯂꯕꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯃꯆꯥꯁꯤꯡꯗꯨꯅ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯐꯨꯔꯤꯠ ꯑꯃꯃꯝꯇ ꯂꯣꯟꯕꯤꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯂꯝꯃꯤ꯫ ꯇꯝꯐꯥ ꯃꯈꯣꯏ ꯃꯌꯥꯝꯅ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯄꯗꯨꯗ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯂꯝꯗꯦ꯫ "ꯍꯣꯏ ꯍꯣꯏ, ꯑꯩ ꯁꯣꯏꯗꯅ ꯂꯣꯟꯕꯤꯔꯒꯦ." ꯑꯉꯥꯡ ꯃꯌꯥꯝꯗꯨꯅ, "ꯏꯆꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯍꯌꯦꯡꯗꯒꯤ ꯂꯪꯄꯤꯔꯒꯦ. ꯉꯁꯤꯒꯤꯗꯤ ꯍꯟꯈ꯭ꯔꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯃꯌꯥꯝꯗꯨ ꯃꯌꯨꯝ ꯃꯌꯨꯝꯂꯣꯝꯗ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯇꯝꯐꯥ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯍꯦꯛ ꯍꯟꯈꯤꯕꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯆꯔꯝꯃꯤ꯫ "ꯑꯩꯅ ꯊꯦꯝꯕꯨꯡꯗꯣ ꯑꯇꯣꯞꯄꯗ ꯍꯥꯏꯔꯨꯅꯨꯀꯣꯅ ꯍꯥꯏꯔꯒ ꯃꯥꯅ ꯈꯨꯜꯁꯦ ꯂꯣꯏꯅ ꯁꯕꯥꯛ ꯄꯥꯛꯂꯝꯂꯦ ꯇꯧꯔꯤꯁꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯐꯥꯗꯨ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯄꯗ ꯃꯃꯥꯏꯕꯦꯝꯃꯗꯨ ꯂꯦꯞꯂꯒ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯇꯝꯐꯥ ꯃꯃꯥꯏꯕꯦꯝꯃꯕꯨ ꯎꯕꯗ ꯏꯈꯪ ꯈꯪꯂꯝꯃꯤ꯫ ꯇꯝꯐꯥꯒꯤ ꯃꯃꯥꯅ, "ꯍꯩ, ꯀꯩꯅꯣꯅꯦ?" "ꯀꯩꯁꯨ ꯇꯧꯗꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯐꯥꯗꯨ ꯋꯥ ꯃꯈꯥ ꯇꯥꯗ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯈꯤꯔꯝꯃꯤ꯫ "ꯃꯁꯤꯗꯤꯕ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅ ꯆꯪꯈꯤꯕꯗꯨꯗ ꯃꯈꯨꯠ ꯍꯥꯏꯐꯦꯠ ꯊꯤꯜꯂꯒ ꯇꯝꯐꯥꯒꯤ ꯃꯃꯥꯗꯨ ꯁꯨꯃꯥꯡꯗ ꯐꯧꯔꯤꯕ ꯍꯩ ꯑꯁꯣꯏꯕꯁꯤꯡꯗꯨ ꯂꯧꯁꯤꯟꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯝꯃꯤ꯫ "ꯍꯩ ꯇꯝꯐꯥ, ꯅꯨꯃꯤꯠ ꯇꯥꯁꯤꯟꯈ꯭ꯔꯕꯗꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝꯁꯦ ꯂꯝꯍꯨꯏ ꯂꯣꯏꯅ ꯑꯣꯟꯅꯔꯛꯂꯅꯤ. ꯑꯗꯨꯅ ꯊꯣꯡꯁꯦ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯨ." "ꯍꯣꯏ ꯏꯃꯥ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯐꯥ ꯃꯈꯣꯏꯒꯤ ꯊꯣꯡꯖꯥꯎꯗꯨ ꯆꯦꯠꯅ ꯂꯣꯜꯂꯝꯃꯤ꯫ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯈꯨꯜꯒꯤ ꯃꯤꯌꯥꯝꯗꯨ ꯅꯨꯃꯤꯗꯥꯡ ꯍꯦꯛ ꯑꯣꯏꯕꯒ ꯂꯝꯍꯨꯏ ꯑꯣꯜꯂꯁꯨ ꯇꯝꯐꯥ ꯃꯃꯥ ꯃꯆꯥꯗꯤ ꯂꯝꯍꯨꯏ ꯑꯣꯜꯂꯝꯗꯦ꯫ ꯃꯁꯤꯒꯤꯁꯨ ꯑꯇꯣꯞꯄ ꯃꯔꯝ ꯑꯃꯗꯤ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯄꯨꯡꯇꯥ ꯍꯦꯛ ꯇꯥꯈꯤꯕꯒ ꯈꯨꯜꯒꯤ ꯃꯤꯌꯥꯝꯗꯨ ꯂꯝꯍꯨꯏ ꯂꯣꯏꯅ ꯑꯣꯟꯅꯔꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯈꯨꯜꯒꯤ ꯃꯤꯌꯥꯝꯗꯨ ꯁꯥꯗꯧꯅ ꯉꯔꯪ ꯉꯔꯪ ꯉꯪꯂꯒ ꯁꯥꯗꯧꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯝꯐꯥꯅ, "ꯏꯃꯥ, ꯑꯩꯈꯣꯏꯕꯨ ꯈꯨꯜ ꯑꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯁꯦ ꯍꯥꯏꯔꯤꯅꯣ?" "ꯏꯃꯥꯒꯤ ꯕꯦꯝꯃ, ꯈꯨꯜꯁꯤ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯀꯩꯗꯅꯣ ꯑꯩꯈꯣꯏꯅ ꯆꯠꯇꯧꯔꯤꯁꯤꯕꯣ? ꯆꯠꯐꯝ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯃꯤ ꯃꯔꯛ ꯁꯥ ꯃꯔꯛ ꯑꯣꯏꯕ ꯃꯌꯥꯝꯁꯤꯒ ꯂꯩꯕꯁꯦ ꯌꯥꯝ ꯋꯥꯔꯦ. ꯃꯤꯍꯨꯜꯁꯦ ꯊꯔꯥꯛꯇ ꯍꯨꯜꯂꯤ." "ꯏꯕꯦꯝꯃ, ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ. ꯏꯃꯥꯅꯅꯦ ꯊꯣꯡꯖꯤꯟꯄꯥꯟꯗ ꯊꯦꯠꯂꯤꯕ ꯁꯝꯖꯦꯠ ꯑꯗꯨ ꯂꯩꯔꯤꯈꯩꯗꯤ ꯃꯈꯣꯏ ꯑꯃꯠꯇꯅꯦ ꯏꯃꯨꯡꯗ ꯆꯪꯂꯛꯄ ꯉꯝꯂꯣꯏꯌꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯇꯝꯐꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯇꯝꯐꯥꯒꯤ ꯃꯃꯥꯁꯨ ꯃꯆꯥꯕꯨ ꯀꯤꯗꯅꯕ ꯋꯥ ꯍꯥꯏꯔꯕꯁꯨ ꯃꯁꯨ ꯃꯊꯃꯣꯏꯗꯗꯤ ꯑꯀꯤ ꯇꯨꯖꯨꯡꯕ ꯐꯥꯎꯔꯤꯕꯅꯤ꯫
ꯃꯃꯥ ꯃꯆꯥꯗꯨ ꯑꯍꯤꯡꯗꯨ ꯑꯀꯤ ꯑꯈꯪ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯋꯥꯅ ꯈꯥꯡꯂꯝꯃꯤ. ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯈꯨꯜ ꯄꯨꯝꯕꯗꯨ ꯏꯂꯥꯡ ꯂꯥꯡꯅꯔꯛꯂꯝꯃꯤ. ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯈꯨꯜꯒꯤ ꯃꯤꯌꯥꯝꯁꯤꯅ ꯏꯂꯥꯡ ꯂꯥꯡꯅꯔꯤꯕꯁꯤꯅ? ꯑꯩꯕꯨ ꯀꯔꯤ ꯇꯧꯔꯨꯕꯅꯣ ꯍꯥꯏꯅ ꯑꯃꯨꯛꯇ ꯌꯦꯡꯂꯨꯒꯦꯗ. ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯐꯥꯒꯤ ꯃꯃꯥꯗꯨ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯌꯣꯝꯁꯤꯜꯂꯤꯕꯗꯣꯝꯗ ꯂꯥꯛꯂꯝꯃꯤ. ꯃꯇꯝꯗꯨꯗ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯜꯂꯥꯛꯄꯗꯨ ꯃꯁꯥꯅ ꯃꯤ ꯑꯣꯏꯔꯒ ꯃꯀꯣꯛꯅ ꯁꯥꯒꯤ ꯃꯀꯣꯛ ꯑꯣꯟꯗꯨꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ. ꯆꯥꯎꯕꯅ, ꯈꯨꯜ ꯑꯁꯤꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯑꯁꯨꯝ ꯂꯩꯊꯕ ꯍꯥꯏꯕꯁꯤ ꯑꯋꯥꯐꯝꯗ ꯇꯥꯕ ꯁꯣꯏꯔꯣꯏ ꯇꯧꯔꯤꯁꯤ. ꯇꯣꯝꯆꯥꯅ, ꯑꯋꯥꯐꯝꯗ ꯇꯥꯕꯒꯤ ꯋꯥꯗꯤ ꯈꯨꯜꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯁꯨ ꯁꯣꯏꯗꯅ ꯇꯥꯔꯅꯤ. ꯀꯧꯕꯤꯔꯨꯕ ꯇꯥꯗ ꯂꯩꯔꯦꯝꯕꯤꯗꯨꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝꯗꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯜꯒꯤ ꯃꯤꯌꯥꯝꯗꯨ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯔꯝꯃꯤ. ꯊꯧꯗꯣꯛꯁꯤ ꯊꯥ 8 ꯃꯃꯥꯡꯒꯤ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯇꯝꯐꯥꯒꯤ ꯃꯃꯥꯗꯨ ꯈꯨꯜ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯩꯕ ꯆꯤꯡ ꯑꯗꯨꯗ ꯁꯤꯡ ꯆꯟꯕ ꯆꯠꯂꯝꯃꯤ. ꯅꯨꯄꯥ ꯌꯥꯎꯗꯅ ꯌꯨꯝ ꯄꯥꯟꯕꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦ ꯇꯧꯔꯤꯁꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯐꯥꯒꯤ ꯃꯃꯥꯗꯨ ꯃꯈ꯭ꯋꯥꯡ ꯉꯥꯏꯍꯥꯛ ꯇꯤꯡꯊꯣꯛꯄ ꯑꯣꯏꯅ ꯍꯧꯒꯠꯂꯒ ꯂꯦꯞꯂꯝꯃꯤ. ꯑꯁꯨꯝꯅ ꯇꯝꯐꯥꯒꯤ ꯃꯃꯥꯗꯨ ꯁꯤꯡ ꯆꯟꯕ ꯂꯣꯏꯔꯒ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯆꯤꯡꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯅꯤ. ꯃꯍꯥꯛꯀꯤ ꯂꯝꯕꯤꯗ ꯂꯥꯏꯔꯦꯟ ꯑꯃꯅ ꯊꯠꯇꯨꯅ ꯂꯩꯔꯤꯕꯗꯨ ꯊꯦꯡꯅꯔꯝꯃꯤ. ꯀꯝꯗꯧꯅꯤ ꯇꯧꯔꯤꯕꯁꯤꯗꯤ? ꯑꯩꯗꯤ ꯂꯥꯏꯔꯦꯟꯁꯤ ꯂꯥꯟꯊꯣꯛꯂꯒ ꯀꯔꯝꯅ ꯆꯠꯀꯅꯤ? ꯑꯁꯤ ꯈꯟꯅ ꯇꯝꯐꯥꯒꯤ ꯃꯃꯥꯗꯨ ꯂꯥꯏꯔꯦꯟ ꯑꯗꯨꯗ ꯀꯤꯅ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ. ꯍꯦ ꯂꯥꯏꯑꯣꯏꯔꯕ ꯂꯥꯏꯔꯦꯟ, ꯅꯅꯥꯏ ꯇꯣꯜꯂꯕꯤꯗꯤ ꯏꯄꯨꯔꯣꯏꯕꯅ ꯅꯧꯅ ꯍꯨꯟꯗꯣꯛꯂꯝꯗꯨꯅ ꯍꯤꯡꯅꯕ ꯍꯥꯏꯗꯨꯅ ꯎꯃꯪ ꯑꯁꯤꯗ ꯁꯤꯡ ꯊꯤꯕ ꯂꯥꯛꯄꯅꯤ. ꯅꯅꯥꯏꯒꯤ ꯌꯨꯝꯗ ꯇꯣꯜꯂꯕꯤ ꯅꯃꯣꯝ ꯑꯃꯁꯨ ꯂꯩꯍꯧꯔꯤ. ꯃꯥꯒꯤ ꯈꯜꯂꯒ ꯅꯃꯣꯝꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛꯄꯤꯌꯨ. ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯐꯥꯒꯤ ꯃꯃꯥꯗꯨ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯂꯥꯏꯔꯦꯟ ꯑꯗꯨꯗ ꯈꯨꯔꯨꯝꯂꯝꯃꯤ. ꯃꯇꯝꯗꯨ ꯂꯥꯏꯔꯦꯟꯗꯨꯁꯨ ꯃꯤꯔꯣꯟ ꯈꯪꯕꯅꯔ ꯀꯔꯤꯅꯣ ꯇꯝꯐꯥꯒꯤ ꯃꯃꯥꯒꯤ ꯂꯝꯕꯤꯗꯨ ꯊꯥꯗꯣꯛꯂꯝꯃꯤ. ꯍꯦ ꯂꯥꯏꯑꯣꯏꯔꯕ ꯂꯥꯏꯔꯦꯟ, ꯅꯃꯣꯝꯅ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯐꯥꯒꯤ ꯃꯃꯥꯗꯨ ꯂꯥꯏꯔꯦꯟ ꯑꯗꯨꯗ ꯈꯨꯔꯨꯝꯂꯝꯂꯒ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯔꯝꯃꯤ. ꯃꯍꯥꯛꯅ ꯍꯟꯈꯤꯕ ꯏꯀꯨꯏ ꯀꯨꯏꯗꯅ ꯈꯨꯜ ꯑꯗꯨꯒꯤ ꯅꯍꯥ ꯈꯔꯅ ꯂꯥꯏꯔꯦꯟ ꯑꯗꯨꯕꯨ ꯊꯦꯡꯅꯔꯝꯃꯤ. ꯊꯦꯝꯕꯨꯡꯅ, ꯃꯇꯥꯎ ꯃꯌꯥꯝ, ꯑꯁꯤꯗ ꯂꯥꯏꯔꯦꯟ ꯑꯃ ꯂꯩꯔꯤ. ꯇꯣꯝꯕꯅ, ꯀꯔꯥꯏꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯂꯥꯏꯔꯦꯟ ꯑꯗꯨꯗ ꯄꯨꯂꯞ ꯌꯦꯡꯂꯝꯃꯤ. ꯈꯣꯝꯕꯅ, ꯀꯥꯟꯅꯗꯦ ꯃꯇꯥꯎ ꯃꯌꯥꯝ, ꯑꯁꯤ ꯐꯥꯔꯒ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯌꯦꯟꯗꯨꯅ ꯆꯥꯊꯣꯛꯁꯤ. ꯇꯣꯝꯕꯅ, ꯍꯣꯏꯅꯦ, ꯍꯦꯛꯇ ꯐꯥꯔꯁꯤ. ꯊꯦꯝꯕꯨꯡꯅ, ꯃꯇꯥꯎ, ꯃꯁꯤ ꯂꯥꯏꯑꯣꯏꯔꯕ ꯂꯥꯏꯔꯦꯟ ꯑꯣꯏꯔꯝꯃꯗꯤ ꯀꯝꯗꯧꯕ? ꯈꯣꯝꯕꯅ, ꯍꯦꯔꯥ ꯃꯇꯥꯎ, ꯑꯍꯜꯁꯤꯅ ꯄꯥꯏ ꯍꯥꯏꯅꯕꯗꯨꯕꯨ ꯃꯌꯥꯝ ꯐꯥꯅꯕ ꯇꯧꯔꯁꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯍꯥꯁꯤꯡꯗꯨ ꯂꯥꯏꯔꯦꯟ ꯑꯗꯨ ꯐꯥꯅꯕ ꯍꯣꯠꯅꯔꯝꯃꯤ. ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯃꯅꯥꯛ ꯅꯛꯄꯗ ꯇꯥꯔꯤꯕ ꯎꯁꯥꯁꯤꯡꯗꯨ ꯃꯁꯤꯟ ꯐꯖꯅ ꯇꯨꯝꯍꯜꯂꯒ ꯂꯥꯏꯔꯦꯟ ꯑꯗꯨꯒꯤ ꯃꯁꯥꯗ ꯊꯤꯜꯂꯝꯃꯤ. ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯂꯥꯏꯔꯦꯟ ꯑꯗꯨꯁꯨ ꯅꯥꯟꯊꯣꯛꯄ ꯉꯝꯂꯝꯗꯦ. ꯇꯣꯝꯕꯅ, ꯃꯇꯥꯎ ꯃꯌꯥꯝ, ꯃꯁꯤ ꯁꯒꯥꯏ ꯁꯥꯔꯒ ꯐꯖꯅ ꯌꯥꯜꯂꯒ ꯈꯨꯜ ꯇꯝꯅ ꯄꯨꯔꯁꯤ. ꯈꯣꯝꯕꯅ, ꯍꯣꯏ, ꯑꯗꯨꯅ ꯐꯔꯅꯤ. ꯃꯌꯥꯝ ꯁꯒꯥꯏ ꯁꯥꯅꯕ ꯇꯧꯁꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯛ ꯅꯛꯄꯗ ꯇꯥꯕ ꯎꯁꯥ ꯈꯔꯗꯨ ꯎꯔꯤ ꯋꯥꯔꯤꯅ ꯄꯨꯟꯁꯤꯜꯂꯒ ꯁꯒꯥꯏ ꯁꯥꯔꯒ ꯂꯥꯏꯔꯦꯟ ꯑꯗꯨꯕꯨ ꯌꯥꯟꯗꯨꯅ ꯈꯨꯜ ꯇꯝꯅ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ. ꯈꯨꯜꯂꯥꯛꯄꯅ, ꯊꯦꯝꯕꯣꯡ, ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯇꯧꯔꯛꯂꯤꯕꯁꯤꯕꯣ? ꯈꯨꯔꯥ, ꯃꯃꯥꯡꯒꯤ ꯆꯤꯡꯗ ꯂꯥꯏꯔꯦꯟ ꯑꯁꯤ ꯂꯩꯔꯝꯃꯤ. ꯑꯗꯨꯗ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯄꯨꯟꯅ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯐꯥꯔꯛꯂꯤꯕꯅꯤ. ꯀꯨꯏꯔꯦꯅꯦ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯁꯨꯝꯅ ꯂꯥꯏꯔꯦꯟ ꯐꯥꯗꯨꯅ ꯆꯥꯈꯤꯗꯕ. ꯐꯔꯦ, ꯅꯈꯣꯏꯅ ꯃꯁꯤ ꯍꯥꯠꯂꯒ ꯃꯇꯨꯞ ꯃꯇꯨꯞ ꯀꯛꯂꯒ ꯈꯨꯜꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯍꯦꯛ ꯌꯦꯜꯂꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯜꯂꯥꯛꯄꯗꯨ ꯅꯍꯥꯁꯤꯡꯗꯨꯗ ꯋꯥ ꯈꯔ ꯍꯥꯏꯔꯝꯂꯒ ꯊꯕꯛ ꯆꯠꯇꯧꯕ ꯂꯩ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ. ꯅꯍꯥꯁꯤꯡꯗꯨꯁꯨ ꯂꯥꯏꯔꯦꯟ ꯑꯗꯨ ꯈꯨꯜꯒꯤ ꯁꯥ ꯁꯦꯝꯐꯝꯗ ꯄꯨꯔꯛꯇꯨꯅ ꯍꯥꯠꯂꯒ ꯃꯇꯨꯞ ꯃꯇꯨꯞ ꯀꯛꯂꯝꯃꯤ. ꯈꯣꯝꯕꯅ, ꯃꯔꯨꯞ, ꯃꯇꯨꯞ ꯃꯇꯨꯞ ꯀꯛꯄ ꯂꯣꯏꯔꯕꯅꯤꯅ ꯈꯨꯜꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯌꯦꯜꯂꯨꯔꯁꯤ. ꯊꯦꯝꯕꯨꯡꯅ, ꯑꯩꯗꯤ ꯂꯥꯏꯔꯦꯟꯁꯦ ꯆꯥꯅꯤ ꯇꯧꯔꯤꯁꯤ ꯋꯥꯈꯜꯁꯤ ꯇꯌꯥꯡ ꯇꯁꯣꯏꯕꯗꯧ ꯇꯧꯏꯗꯣ. ꯇꯣꯝꯕꯅ, ꯍꯦꯔꯥ ꯃꯇꯥꯎ, ꯃꯇꯥꯡ ꯆꯥ ꯆꯥꯗꯅ ꯀꯩꯁꯨ ꯈꯜꯂꯨꯅꯨ. ꯑꯗꯨꯒꯤ ꯁꯔꯨꯛ ꯁꯥ ꯃꯇꯨꯞ ꯃꯇꯨꯞꯁꯤꯡꯁꯦ ꯌꯦꯟꯊꯣꯛꯅꯅꯕ ꯇꯧꯁꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯂꯥꯏꯔꯦꯟ ꯃꯇꯨꯞꯁꯤꯡꯗꯨ ꯄꯣꯂꯥꯡ ꯑꯃꯗ ꯍꯥꯞꯂꯒ ꯈꯨꯜꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯌꯦꯜꯂꯝꯃꯤ. ꯃꯈꯣꯏꯁꯤꯡꯗꯨ ꯑꯁꯨꯝ ꯌꯦꯜꯂꯛꯄꯅ ꯇꯝꯐꯥ ꯍꯣꯏꯗꯁꯨ ꯌꯧꯔꯛꯂꯝꯃꯤ. ꯊꯦꯝꯕꯨꯡꯅ, ꯍꯣꯏꯅꯦ, ꯏꯅꯦ. ꯇꯝꯐꯥꯅ, ꯊꯦꯝꯕꯣꯡ, ꯀꯩ ꯂꯩꯔꯒꯦ? ꯏꯆꯦ, ꯅꯣꯏꯒꯤ ꯁꯔꯨꯛꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯕꯨꯡꯅ ꯇꯝꯐꯥꯗ ꯁꯥ ꯃꯇꯨꯞ ꯑꯃ ꯄꯤꯔꯝꯃꯤ. ꯃꯗꯨ ꯎꯕꯗ ꯇꯝꯐꯥ ꯉꯛꯅ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ. ꯂꯥꯏꯔꯦꯟ ꯃꯇꯨꯞꯅꯤ. ꯅꯣꯏꯗꯤ ꯀꯥꯏꯗꯒꯤ ꯐꯥꯔꯨꯏꯕ? ꯃꯃꯥꯡꯒꯤ ꯆꯤꯡꯗꯩꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯕꯨꯡ ꯃꯈꯣꯏꯅ ꯂꯥꯏꯔꯦꯟ ꯑꯗꯨ ꯐꯥꯕꯒꯤ ꯋꯥꯔꯤꯗꯨ ꯉꯥꯏꯍꯥꯛ ꯇꯝꯂꯝꯃꯤ. ꯑꯗꯨꯒ ꯑꯇꯣꯞꯄ ꯌꯨꯝꯁꯤꯡꯁꯨ ꯄꯤꯗꯧꯕ ꯂꯩ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ.
ꯇꯝꯐꯥ ꯊꯦꯝꯕꯨꯡꯍꯣꯏ ꯆꯠꯈ꯭ꯔꯕꯗ ꯁꯥ ꯃꯇꯨꯝꯗꯨ ꯏꯃꯨꯡꯗ ꯄꯨꯗꯨꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯕꯦꯝꯃ ꯑꯗꯨꯕꯨ ꯀꯔꯤꯅꯣ? ꯏꯃꯥ ꯁꯥꯗꯨꯝꯅꯦ, ꯊꯦꯝꯕꯨꯡꯍꯣꯏꯅ ꯄꯤꯔꯝꯕꯅꯤ꯫ ꯍꯥꯏ ꯀꯔꯤ ꯁꯥꯒꯤ ꯁꯥꯗꯨꯝꯅꯦꯒꯦ? ꯏꯃꯥ ꯂꯥꯏꯔꯦꯟ ꯑꯣꯏꯔ ꯃꯥꯜꯂꯦ, ꯃꯃꯥꯡꯒꯤ ꯆꯤꯡꯗꯒꯤ ꯐꯥꯔꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯍꯥꯏ ꯑꯗꯨꯗꯤꯅꯦ ꯌꯥꯝ ꯊꯨꯅꯅꯦ ꯃꯄꯥꯟꯒꯤ ꯄꯣꯂꯥꯡꯈꯣꯛ ꯑꯗꯨꯗ ꯌꯥꯜꯂꯨꯆꯣ, ꯆꯠꯂꯣꯅꯦ ꯅꯪꯕꯣ꯫ ꯇꯝꯐꯥ ꯃꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯁꯥꯗꯨꯝꯗꯨ ꯃꯄꯥꯟꯗ ꯄꯨꯊꯣꯛꯈꯤꯗꯨꯅ ꯄꯣꯂꯥꯡꯈꯣꯛꯇ ꯌꯥꯟꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯨꯡꯗ ꯄ꯭ꯔꯕ꯭ꯔꯞ ꯆꯪꯉꯛꯇꯨꯅ ꯃꯃꯥꯗ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯏꯕꯦꯝꯃ ꯑꯇꯩ ꯊꯣꯏꯅꯒꯤ ꯅꯠꯇꯦ, ꯃꯈꯣꯏꯅ ꯐꯥꯔꯛꯂꯤꯕ ꯂꯥꯏꯔꯦꯟꯗꯣ ꯏꯃꯥꯒ ꯍꯥꯟꯅꯅ ꯊꯦꯡꯅꯔꯝꯂꯕ ꯂꯥꯏꯑꯣꯏꯔꯕ ꯂꯥꯏꯔꯦꯟꯅꯤ꯫ ꯀꯩꯅꯣ ꯑꯩꯁꯤꯕꯣ, ꯏꯃꯥꯗꯗꯤ ꯀꯩꯝꯇ ꯇꯧꯔꯛꯇ꯭ꯔꯣ? ꯇꯝꯐꯥꯒꯤ ꯃꯃꯥꯗꯨ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯍꯥꯛ ꯂꯥꯏꯔꯦꯟ ꯑꯗꯨꯗ ꯈꯣꯏꯔꯝꯗꯨꯅ ꯍꯩꯖꯕꯗꯨ ꯇꯝꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯃꯥ ꯃꯆꯥꯗꯨꯗꯤ ꯂꯥꯏꯔꯦꯟ ꯑꯗꯨ ꯆꯥꯗꯕꯤ ꯄꯣꯂꯥꯡꯈꯣꯛꯇ ꯌꯥꯜꯂꯒ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯨꯜ ꯑꯗꯨꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗꯤ ꯂꯥꯏꯔꯦꯟꯗꯨ ꯊꯣꯡꯂꯒ ꯆꯥꯔꯝꯃꯤ ꯈꯨꯜꯂꯥꯛꯄꯅ꯫ ꯍꯥꯎꯈ꯭ꯔꯦ ꯊꯦꯝꯕꯨꯡꯍꯣꯏꯅ ꯄꯨꯔꯛꯄ ꯂꯥꯏꯔꯦꯟ ꯊꯣꯡꯕꯁꯤ, ꯈꯨꯜꯂꯥꯛꯄꯤꯅ꯫ ꯃꯈꯣꯏ ꯄꯥꯕꯨꯡ ꯅꯅꯥꯏ ꯅꯨꯄꯤꯗꯤ ꯑꯁꯨꯛ ꯍꯥꯎꯕ ꯂꯥꯏꯔꯦꯟꯗꯤ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯑꯃꯨꯛꯇ ꯐꯥꯎ ꯆꯥꯗ꯭ꯔꯤ꯫ ꯃꯃꯥ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯉꯁꯤꯒꯤ ꯂꯥꯏꯔꯦꯟꯁꯤ ꯐꯖꯅꯗꯤ ꯍꯥꯎꯏꯍꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯜꯂꯥꯛꯄꯒꯤ ꯏꯃꯨꯡꯗꯨ ꯂꯥꯏꯔꯦꯟ ꯑꯗꯨꯒꯤ ꯃꯍꯥꯎ ꯑꯗꯨꯗ ꯍꯥꯎꯅ ꯆꯥꯔꯝꯃꯤ꯫ ꯃꯈꯣꯏꯗ ꯅꯠꯇꯦ ꯑꯇꯩ ꯌꯨꯝꯁꯤꯡꯁꯨ ꯂꯣꯏꯅ ꯑꯁꯨꯝꯅ ꯍꯥꯎꯅ ꯆꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯈꯨꯜꯒꯤ ꯃꯤꯌꯥꯝꯗꯨ ꯇꯨꯝꯕ ꯆꯪꯅꯔꯝꯃꯤ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝ ꯌꯧꯔꯛꯄꯗ ꯈꯨꯜꯒꯤ ꯃꯤꯌꯥꯝꯗꯨ ꯇꯨꯝꯂꯝꯕꯗꯒꯤ ꯃꯆꯥꯁꯤꯡꯗꯨ ꯃꯩꯗꯧꯅ ꯐꯣꯡ ꯐꯣꯡ ꯁꯥꯔꯛꯄꯗꯨꯗ ꯉꯥꯎꯗꯨꯅ ꯍꯧꯒꯠꯅꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯈꯨꯜꯒꯤ ꯁꯥ ꯁꯦꯟꯐꯝ ꯑꯗꯨꯒꯤ ꯁꯅꯥ ꯃꯆꯨꯒꯨꯝꯅ ꯃꯉꯥꯜ ꯅꯥꯏꯕꯤ ꯅꯨꯄꯤ ꯑꯃ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯥꯐꯣꯡꯂꯛꯂꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯍꯥꯏ ꯇꯥꯏꯕꯪ ꯑꯄꯪꯕ ꯁꯥ, ꯂꯥꯏꯔꯦꯝꯕꯤ ꯑꯩꯒꯤ ꯁꯥꯗꯣꯡꯕꯨ ꯃꯇꯨꯞ ꯃꯇꯨꯞ ꯀꯛꯂꯒ ꯆꯥꯕꯒꯤ ꯅꯈꯣꯏ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯤ ꯇꯪꯈꯥꯏ ꯁꯥ ꯇꯪꯈꯥꯏ ꯑꯣꯏꯗꯨꯅ ꯍꯤꯡꯂꯣ꯫ ꯂꯥꯏꯔꯦꯝꯕꯤꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯨꯟꯖꯥ ꯃꯤꯌꯥꯝꯗꯨ ꯃꯈꯣꯏꯗꯤ ꯈꯪꯖꯗꯕꯒꯤ ꯆꯥꯔꯨꯕꯅꯤ, ꯃꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯍꯥꯏ ꯅꯈꯣꯏꯅ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩ ꯑꯣꯏꯅ ꯃꯇꯝ ꯈꯔꯗꯤ ꯑꯋꯥꯕ ꯈꯥꯡꯂꯣ꯫ ꯃꯔꯛꯁꯤꯗ ꯅꯈꯣꯏ ꯀꯅꯥꯝꯇꯅ ꯈꯨꯜꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯌꯥꯔꯣꯏ꯫ ꯍꯦꯛ ꯆꯠꯄꯗ ꯍꯦꯟꯅ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ꯫ ꯅꯈꯣꯏꯒꯤ ꯑꯋꯥꯕꯗꯣ ꯀꯣꯛꯄꯤꯕ ꯉꯝꯕ ꯃꯤꯁꯛ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ, ꯃꯁꯤ ꯀꯥꯎꯒꯅꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯔꯦꯝꯕꯤꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯈꯨꯜꯂꯥꯛꯄꯤꯅ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯩꯈꯣꯏꯕꯨ ꯉꯁꯤꯗꯒꯤ ꯃꯤ ꯇꯪꯈꯥꯏ ꯁꯥ ꯇꯪꯈꯥꯏ ꯑꯣꯏꯗꯨꯅ ꯂꯦꯟꯕ ꯇꯥꯔꯕ꯭ꯔꯣ? ꯃꯃꯥ ꯂꯦꯟꯕ ꯇꯥꯕꯅꯤ, ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝꯗꯨ ꯃꯤ ꯇꯪꯈꯥꯏ ꯁꯥ ꯇꯪꯈꯥꯏ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯝꯐꯥꯒꯤ ꯃꯃꯥ ꯃꯆꯥꯗꯤ ꯁꯥꯗꯨꯝ ꯑꯗꯨ ꯆꯥꯍꯧꯗꯕꯅ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯇꯧꯔꯝꯗꯦ꯫ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯂꯝꯍꯣꯏ ꯍꯦꯛ ꯑꯣꯜꯂꯛꯄ ꯃꯇꯝꯗ ꯃꯃꯥ ꯃꯆꯥꯗꯨ ꯃꯤꯄꯥꯏ ꯊꯕꯥꯏꯕꯗꯤ ꯍꯦꯛ ꯄꯣꯛꯂꯝꯃꯤ꯫ ꯊꯣꯝꯕꯅ ꯋꯥꯔꯁꯨ ꯋꯥꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯀꯣꯛꯄꯤꯕ ꯉꯝꯃꯤꯁꯛ ꯑꯗꯣ ꯂꯥꯛꯄ ꯉꯥꯏꯕ ꯇꯥꯕꯅꯤ꯫ ꯆꯥꯎꯕꯟꯅ ꯍꯣꯏꯅꯦ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯃꯤꯁꯛ ꯑꯗꯨ ꯂꯥꯛꯄ ꯉꯥꯏꯕ ꯅꯠꯇꯅ꯫ ꯇꯣꯝꯆꯥꯅ ꯃꯌꯥꯝ ꯀꯔꯤꯁꯨ ꯋꯥꯕꯤꯔꯨꯔꯅꯨ, ꯈꯨꯜꯂꯥꯛꯄꯅ ꯍꯥꯟꯅ ꯃꯤ ꯇꯪꯈꯥꯏ ꯁꯥ ꯇꯪꯈꯥꯏ ꯑꯣꯟꯕꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯑꯣꯟꯗꯧꯔꯤꯕꯅꯤ, ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯊꯧ ꯇꯧꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯤꯜꯂꯝꯕ ꯃꯤꯌꯥꯝꯗꯨ ꯃꯥꯒꯤ ꯊꯣꯛꯄ ꯆꯠꯅꯈꯤꯔꯝꯃꯤ꯫ ꯇꯝꯐꯥꯒꯤ ꯃꯃꯥꯁꯨ ꯃꯌꯥꯝ ꯃꯔꯛꯇꯨꯗꯒꯤ ꯇꯨꯃꯤꯟꯅ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯈꯨꯜꯗꯨꯒꯤ ꯃꯧ ꯅꯍꯥ ꯑꯃꯅ ꯇꯝꯐꯥꯒꯤ ꯃꯃꯥꯗ ꯀꯧꯔꯛꯂꯝꯃꯤ꯫ ꯇꯝꯐꯥꯒꯤ ꯃꯃꯥꯅ ꯕꯦꯝꯃ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ? ꯏꯅꯦ ꯑꯇꯩꯒꯤ ꯅꯠꯇꯦ, ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡ ꯂꯝꯍꯣꯏ ꯑꯣꯟꯕ ꯃꯇꯝꯗ ꯏꯅꯦꯒ ꯇꯝꯐꯥꯒꯗꯤ ꯑꯩꯈꯣꯏꯅ ꯁꯨꯛꯎ ꯎꯗꯦ꯫ ꯏꯅꯦꯒ ꯇꯝꯐꯥꯒꯕꯨ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡ ꯀꯗꯥꯏꯗ ꯂꯩꯒꯦ? ꯇꯝꯐꯥꯒꯤ ꯃꯃꯥꯗꯨ ꯃꯧ ꯅꯍꯥꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥ ꯃꯆꯥꯗꯨ ꯁꯥ ꯑꯣꯟꯕ ꯌꯥꯎꯗꯦ ꯈꯪꯂꯕꯗꯤ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯕ ꯇꯥꯔꯦ ꯈꯜꯂꯝꯃꯤ꯫ ꯕꯦꯝꯃ ꯏꯕꯦꯝꯃꯅ ꯎꯗꯕ ꯑꯣꯏꯔꯤꯅꯤꯗ, ꯏꯃꯥ ꯏꯆꯥꯁꯨ ꯃꯌꯥꯝ ꯃꯔꯛꯇ ꯃꯌꯥꯝꯅ ꯆꯠꯄ ꯃꯥꯏꯀꯩꯗ ꯑꯗꯨꯝ ꯆꯠꯂꯤꯗ꯫ ꯑꯣ ꯏꯅꯦ ꯎꯗꯕꯒꯤ ꯑꯣꯏꯔꯝꯕ ꯇꯥꯔꯦ, ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯧ ꯅꯍꯥꯗꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯅ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯝꯐꯥꯒꯤ ꯃꯃꯥꯗꯤ ꯃꯧ ꯅꯍꯥꯗꯨꯅ ꯆꯠꯈ꯭ꯔꯕꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯆꯔꯝꯃꯤ꯫ ꯏꯃꯥ ꯏꯆꯥꯒꯤ ꯑꯔꯣꯟꯕꯁꯦ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯍꯦꯛ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯑꯋꯥꯐꯝꯗ ꯇꯥꯕ ꯁꯣꯏꯔꯣꯏꯗꯧꯔꯤꯕꯅꯤ꯫ ꯈꯨꯜꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯄꯁꯨ ꯌꯥꯗ ꯑꯣꯟꯊꯣꯛꯅ ꯂꯨꯈ꯭ꯔꯦ꯫ ꯑꯁꯤ ꯈꯟꯅ ꯇꯝꯐꯥꯒꯤ ꯃꯃꯥꯗꯨ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯃꯌꯨꯝ ꯇꯝꯅ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯊꯪꯅꯕ ꯈꯨꯜꯗ ꯁꯥ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏꯅ ꯌꯨꯝꯒꯤ ꯁꯥ ꯉꯥ ꯍꯥꯠꯄꯒꯤ ꯄꯥꯎ ꯑꯃ ꯁꯟꯗꯣꯛꯂꯝꯃꯤ꯫ ꯄꯥꯎꯗꯨ ꯑꯁꯨꯝ ꯁꯟꯗꯣꯛꯈꯤꯕꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯀꯣꯅꯨꯡ ꯌꯧꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯈꯣꯝꯕꯅ ꯐꯝꯅꯥꯏꯕ ꯃꯌꯥꯝ
ꯍꯟꯗꯛꯀꯤ ꯈꯨꯜ ꯑꯃꯒꯤ ꯄꯥꯎꯁꯦ ꯀꯔꯤ ꯀꯔꯝ ꯇꯧꯔꯒ ꯂꯣꯏꯁꯤꯟꯁꯤꯒꯦ ꯃꯌꯥꯝꯅꯁꯨ ꯃꯁꯤ ꯐꯅꯤ ꯍꯥꯏꯕꯗꯣ ꯈꯟꯅꯃꯤꯟꯅꯁꯤ ꯐꯝꯅꯥꯏꯕ ꯈꯣꯏꯃꯨꯅ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯅ ꯈꯟꯕꯗꯗꯤ ꯄꯥꯎꯗꯣ ꯑꯆꯨꯝꯕ ꯑꯣꯏꯔꯝꯂꯣꯏ ꯍꯥꯏꯅ ꯈꯜꯂꯤ ꯈꯨꯜꯗꯣ ꯂꯥꯞꯅ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯤꯠꯌꯦꯡ ꯆꯪ ꯋꯥꯠꯍꯧꯗꯨꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯅꯅꯕ ꯄꯪꯍꯥꯏ ꯍꯥꯏꯖꯤꯟꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ ꯂꯨꯈꯣꯏꯅ ꯐꯝꯅꯥꯏꯕ ꯃꯗꯨ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦꯅꯦ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯣꯛꯇꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯕ ꯍꯧꯅꯗꯦ ꯏꯅꯤꯡꯊꯧ ꯅꯅꯥꯏꯅ ꯈꯟꯖꯕꯗꯗꯤ ꯂꯥꯟꯃꯤ ꯈꯔ ꯊꯥꯔꯒ ꯀꯝꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯀꯨꯞꯅ ꯊꯤꯖꯤꯟꯕ ꯑꯃ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯈꯜꯂꯤ ꯃꯗꯨꯅ ꯐꯒꯗ꯭ꯔꯥ ꯈꯟꯖꯩ ꯅꯤꯡꯊꯧ ꯈꯣꯝꯕꯗꯨ ꯐꯝꯅꯥꯏꯕ ꯃꯌꯥꯝꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨ ꯃꯨꯟꯅ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯃꯄꯨꯛꯅꯤꯡꯗ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯀꯨꯞꯅ ꯈꯜꯂꯝꯃꯤ ꯑꯁꯨꯝ ꯈꯜꯂꯛꯄꯗ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕꯗꯨ ꯊꯥꯗꯨꯅ ꯈꯨꯜ ꯑꯗꯨꯗ ꯊꯤꯖꯤꯜꯍꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯐꯔꯦ ꯐꯝꯅꯥꯏꯕ ꯃꯌꯥꯝꯅꯁꯨ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯣꯏꯕ ꯌꯥꯕ ꯄꯥꯎꯇꯥꯛ ꯀꯌꯥ ꯇꯥꯛꯄꯤꯔꯦ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯐꯝꯅꯥꯏꯕ ꯃꯌꯥꯝ ꯌꯨꯝ ꯌꯨꯝꯗ ꯍꯟꯕꯤꯔꯣ ꯃꯤꯐꯝ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯗꯨ ꯃꯥꯒꯤ ꯐꯝꯐꯝ ꯑꯗꯨꯗꯒꯤ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤꯔꯝꯃꯤ ꯐꯝꯅꯥꯏꯕ ꯃꯌꯥꯝꯗꯨꯁꯨ ꯅꯤꯡꯊꯧꯅ ꯊꯣꯛꯈ꯭ꯔꯕꯗ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯃꯌꯥꯝ ꯍꯟꯅꯈ꯭ꯔꯕ ꯇꯨꯡꯗ ꯅꯤꯡꯊꯧ ꯈꯣꯝꯕꯗꯨ ꯇꯞꯅ ꯃꯅꯥꯏ ꯑꯁꯥꯟꯕꯗꯨ ꯀꯧꯁꯤꯜꯂꯝꯃꯤ ꯏꯅꯤꯡꯊꯧ ꯅꯅꯥꯏꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ ꯍꯥꯏ ꯑꯁꯥꯟꯕ ꯍꯧꯖꯤꯛꯃꯛ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕ ꯄꯥꯔꯤꯗꯣ ꯀꯧꯔꯣ ꯑꯊꯨꯕꯅꯤ ꯍꯥꯏꯌꯨ ꯊꯤꯜꯂꯤ ꯍꯣꯏ ꯅꯤꯡꯊꯧ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯏ ꯑꯁꯥꯟꯕꯗꯨ ꯇꯍꯥ ꯇꯍꯥ ꯆꯦꯟꯈꯤꯔꯝꯃꯤ ꯄꯥꯔꯤꯁꯨ ꯅꯤꯡꯊꯧꯅ ꯀꯧꯔꯦ ꯇꯥꯕꯗ ꯇꯍꯥ ꯇꯍꯥ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯅꯤꯡꯊꯧ ꯈꯣꯝꯕꯒꯤ ꯃꯃꯥꯡꯗ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯜꯂꯒ ꯈꯨꯔꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯄꯥꯔꯤꯅ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯕꯨ ꯀꯧꯕꯤꯕꯕꯨ ꯍꯥꯏ ꯂꯨꯆꯤꯡꯕ ꯅꯍꯥꯛ ꯍꯧꯖꯤꯛꯃꯛ ꯈꯨꯜ ꯑꯃꯗ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯏꯅꯤꯡꯊꯧ ꯀꯔꯤ ꯃꯇꯥꯡꯒꯤ ꯑꯣꯏꯔꯕꯅꯣ ꯈꯨꯜꯗꯨꯗ ꯃꯤ ꯇꯪꯈꯥꯏ ꯁꯥ ꯇꯪꯈꯥꯏ ꯑꯣꯏꯕ ꯈꯔꯅ ꯃꯤꯒꯤ ꯉꯥꯅꯨ ꯌꯦꯟ ꯌꯨꯝꯗ ꯂꯣꯏꯕ ꯁꯥ ꯉꯥ ꯍꯥꯠꯄꯒꯤ ꯄꯥꯎ ꯑꯃ ꯇꯥꯔꯤ ꯃꯗꯨ ꯑꯃꯨꯛꯇ ꯀꯨꯞꯅ ꯊꯤꯖꯤꯜꯂꯨꯁꯣ ꯍꯣꯏ ꯅꯤꯡꯊꯧ ꯅꯅꯥꯏ ꯊꯤꯖꯤꯟꯖꯒꯦ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯅ ꯈꯨꯜꯗꯨꯗ ꯆꯠꯄ ꯃꯇꯝꯗ ꯅꯅꯥꯏ ꯑꯩꯒꯤ ꯏꯆꯜꯅꯨꯄꯤ ꯂꯥꯏꯖꯁꯨ ꯄꯨꯖꯒꯦ ꯃꯥꯗꯤ ꯂꯥꯏꯃꯤꯠ ꯊꯧꯕꯤꯅꯤ ꯃꯍꯥꯛꯅ ꯑꯩꯒꯤ ꯁꯥꯃꯨ ꯃꯇꯦꯡ ꯑꯣꯏꯒꯗ꯭ꯔꯥ ꯈꯟꯖꯩ ꯅꯤꯡꯊꯧꯁꯨ ꯄꯥꯔꯤꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯃꯨꯟꯅ ꯇꯥꯔꯕ ꯇꯨꯡꯗ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯃꯆꯧꯅꯨꯄꯤ ꯑꯗꯨꯕꯨꯁꯨ ꯄꯨꯗꯨꯅ ꯆꯠꯂꯣ ꯍꯥꯏꯔꯝꯃꯤ ꯄꯥꯔꯤꯁꯨ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯃꯐꯝꯗꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯇꯝꯐꯥꯍꯣꯏꯒꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝꯗꯨꯗꯤ ꯊꯪꯅꯕ ꯈꯨꯜꯗ ꯁꯟꯗꯣꯔꯛꯂꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯍꯨꯃꯥꯡ ꯑꯅꯕꯤ ꯀꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯆꯥꯎꯐꯟꯅ ꯑꯩꯅ ꯈꯟꯕꯗ ꯊꯪꯅꯕ ꯈꯨꯜꯗ ꯁꯟꯗꯣꯔꯛꯂꯤ ꯄꯥꯎꯁꯦ ꯀꯣꯅꯨꯡꯗ ꯁꯣꯏꯗꯅ ꯌꯧꯔꯝꯂꯅꯤ ꯈꯜꯂꯤ ꯊꯦꯕꯅ ꯈꯨꯔꯥ ꯀꯣꯅꯨꯡꯗ ꯌꯧꯔ ꯀꯩꯗꯧꯔꯒꯦ ꯇꯣꯝꯆꯥꯅ ꯍꯩ ꯀꯣꯅꯨꯡ ꯌꯧꯕ ꯍꯥꯏꯕꯁꯦ ꯄꯥꯎꯗꯨꯒꯤ ꯃꯔꯝꯗ ꯊꯤꯒꯠꯄ ꯃꯤ ꯁꯣꯏꯗꯅ ꯊꯥꯔꯛꯀꯗꯧꯔꯤꯕꯅꯤꯅꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯔꯣꯟꯕꯁꯤ ꯈꯪꯈ꯭ꯔꯕꯗꯤ ꯈꯨꯜ ꯄꯨꯝꯕꯁꯤ ꯑꯋꯥꯕ ꯇꯥꯗꯧꯔꯤꯕꯅꯤꯅꯦ ꯇꯣꯝꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯨꯜꯒꯤ ꯃꯤꯌꯥꯝꯗꯨ ꯄꯥꯈꯠꯄ ꯄꯣꯛꯅꯔꯝꯃꯤ ꯑꯗꯨꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯄꯪꯍꯥꯏꯗ ꯍꯥꯏꯅꯔꯝꯃꯤ ꯊꯦꯝꯕꯨꯡꯅ ꯃꯌꯥꯝ ꯄꯥꯈꯠꯄꯤꯒꯅꯨ ꯊꯪꯅꯕ ꯈꯨꯜꯗꯅꯤ ꯂꯥꯛꯇꯧꯔꯤꯕꯁꯦ ꯑꯗꯨꯕꯨ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯈꯨꯜꯁꯦ ꯃꯤꯇꯣꯞ ꯆꯪꯕ ꯊꯤꯡꯅꯁꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯔꯣꯟꯕꯁꯦ ꯀꯅꯥꯅꯁꯨ ꯈꯪꯂꯔꯣꯏ ꯃꯌꯥꯝꯗꯨꯅ ꯍꯣꯏꯅꯦ ꯑꯗꯨꯝꯅ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯈꯨꯜ ꯑꯗꯨꯗ ꯃꯤꯇꯣꯞ ꯆꯪꯕ ꯊꯤꯡꯂꯝꯃꯤ ꯑꯁꯣꯝꯗꯅ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕ ꯄꯥꯔꯤꯗꯨ ꯃꯆꯟꯅꯨꯄꯤ ꯂꯥꯏꯖꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯈꯔ ꯄꯨꯗꯨꯅ ꯄꯥꯎ ꯁꯟꯗꯣꯔꯛꯂꯤꯕꯗꯨ ꯃꯗꯨꯒꯤ ꯈꯨꯜꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯂꯥꯏꯖꯅ ꯇꯥꯆꯧ ꯑꯩꯈꯣꯏꯅ ꯆꯠꯂꯤꯁꯤꯕꯨ ꯈꯨꯜꯗꯨ ꯌꯧꯗꯧꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯏꯕꯦꯝꯃ ꯈꯔ ꯋꯥꯠꯂꯤ ꯑꯩꯅ ꯈꯟꯕꯗ ꯈꯨꯜꯗꯨ ꯌꯧꯕꯗ ꯅꯨꯃꯤꯠ ꯇꯥꯗꯧ ꯃꯥꯜꯂꯤ ꯅꯪ ꯋꯥꯔꯕꯣ ꯋꯥꯗꯦꯗ ꯁꯨꯡꯌꯧ ꯌꯧꯗꯕꯗꯨꯗ ꯁꯨꯝ ꯍꯪꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯧꯄꯥꯗꯨ ꯁꯒꯣꯜ ꯊꯧꯅ ꯊꯧꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯅꯨꯄꯥ ꯑꯅꯤ ꯑꯍꯨꯝꯅ ꯂꯝꯕꯤꯗꯨ ꯊꯠꯇꯨꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ ꯂꯥꯏꯖꯅ ꯇꯥꯆꯧ ꯑꯥꯗ ꯅꯨꯄꯥ ꯑꯅꯤ ꯑꯍꯨꯝꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯩꯅꯣ ꯏꯕꯦꯝꯃ ꯃꯈꯣꯏꯁꯦ ꯍꯨꯔꯥꯟꯕ ꯗꯥꯀꯨ ꯁꯣꯏꯗ ꯑꯣꯏꯔꯝꯒꯅꯤ ꯉꯁꯤꯗꯤ ꯃꯈꯣꯏꯒꯤ ꯅꯨꯃꯤꯠ ꯁꯨꯔꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤ ꯅꯨꯄꯥ ꯑꯅꯤ ꯑꯍꯨꯝꯗꯨꯒꯤ ꯃꯅꯥꯛꯇꯝꯅ ꯁꯒꯣꯜꯗꯨ ꯌꯥꯡꯅ ꯊꯧꯖꯤꯜꯂꯝꯃꯤ ꯃꯍꯥꯛ ꯁꯒꯣꯜ ꯌꯥꯎꯅ ꯊꯧꯖꯤꯜꯂꯛꯄꯗꯨꯗ ꯅꯨꯄꯥ ꯑꯅꯤ ꯑꯍꯨꯝꯗꯨꯁꯨ ꯃꯈꯣꯏ ꯃꯁꯦꯟ ꯌꯦꯡꯅꯔꯒ ꯅꯣꯛꯂꯝꯃꯤ ꯍꯩ ꯈꯥꯝꯃꯨꯅꯦ ꯄꯥꯔꯤꯅ ꯀꯔꯤꯒꯤꯅꯣ ꯂꯝꯕꯤ ꯑꯆꯠ ꯑꯋꯣꯛꯇ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯤꯗꯤ ꯃꯁꯤꯗꯤ ꯈꯔ ꯇꯥꯈꯠꯂꯤꯅꯦ ꯍꯩ ꯀꯥꯟꯅꯗꯦ ꯋꯥ ꯌꯥꯝ ꯉꯥꯡꯉ ꯂꯩꯔꯅꯨ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯌꯥꯎꯕ ꯄꯣꯠ ꯅꯆꯩ ꯃꯈꯩ ꯑꯩꯈꯣꯏꯗ ꯄꯤꯔꯝꯃꯨ ꯑꯗꯨꯒ ꯊꯨꯅ ꯃꯐꯝꯁꯦ ꯊꯥꯗꯣꯛ ꯆꯠꯈꯣ ꯉꯁꯤꯗꯤ ꯅꯈꯣꯏꯒꯤ ꯅꯨꯃꯤꯠ ꯁꯨꯔꯕꯅꯤ
ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤ ꯁꯒꯣꯜꯗꯒꯤ ꯐꯟ ꯆꯣꯡꯊꯔꯒ ꯅꯨꯄꯥ ꯑꯅꯤ ꯑꯍꯨꯝꯅ ꯐꯨꯊꯔꯝꯃꯤ꯫ ꯗꯥꯀꯨ ꯑꯅꯤ ꯑꯍꯨꯝꯗꯨ ꯃꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯍꯦꯛ ꯇꯧꯔꯝꯅꯕ ꯑꯩꯅ ꯊꯦꯡꯅꯔꯕ ꯅꯈꯣꯏ ꯍꯤꯡꯗ꯭ꯔꯤꯈꯛꯀꯣ꯫ ꯑꯩꯈꯣꯏ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯣꯏ꯫ ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯍꯨꯝꯗꯨ ꯁꯦꯀꯧ ꯁꯦꯀꯧ ꯇꯧꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯒ ꯂꯥꯏꯖꯗꯨ ꯃꯁꯤꯡ ꯈꯨꯝꯗꯨꯅ ꯅꯣꯛꯂꯝꯃꯤ꯫ ꯄꯥꯔꯤ ꯊꯨꯅ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨꯗ ꯇꯣꯡꯈꯠꯇꯨꯅ ꯁꯒꯣꯜ ꯑꯗꯨ ꯂꯤꯆꯩ ꯊꯥꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯉꯥꯏꯍꯥꯛ ꯂꯝꯕꯤꯗ ꯄꯜꯂꯕꯒꯤ ꯇꯨꯡꯗ ꯃꯈꯥ ꯇꯥꯅ ꯈꯨꯜ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯑꯅꯤ ꯑꯍꯨꯝꯗꯨꯅ ꯂꯝꯕꯤ ꯊꯠꯇ꯭ꯔꯗꯤ ꯈꯔꯁꯨ ꯐꯗꯧꯕ꯫ ꯊꯦꯡꯅ ꯌꯧꯔꯅꯤ ꯈꯜꯂꯤꯉꯩꯁꯤꯗ ꯂꯝꯕꯤꯗ ꯑꯃꯨꯛ ꯈꯣꯡꯂꯣꯛ ꯄꯥꯂꯣꯛ ꯇꯧꯔꯤꯁꯤ ꯊꯦꯡꯉꯤ꯫ ꯉꯁꯤꯗꯤ ꯈꯨꯜꯗꯨ ꯌꯧꯕ ꯐꯔꯛ ꯇꯥꯔꯅꯤ꯫ ꯂꯝꯕꯤꯗ ꯃꯤꯊꯨꯡꯁꯪ ꯑꯃꯗ ꯑꯍꯤꯡ ꯂꯦꯛꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗꯨ ꯂꯝꯕꯤꯗ ꯂꯩꯔꯝꯕ ꯃꯤꯊꯨꯡꯁꯪ ꯑꯃꯗ ꯆꯪꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯑꯅꯤ ꯑꯍꯨꯝꯗꯨ ꯇꯝꯐꯥ ꯍꯣꯏꯒꯤ ꯈꯨꯜꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯣꯏꯔꯝꯃꯤ꯫ ꯌꯥꯔꯒꯗꯤ ꯀꯣꯅꯨꯡꯗꯒꯤ ꯂꯥꯛꯄ ꯂꯥꯟꯃꯤꯁꯤꯡꯗꯨ ꯃꯄꯣꯠ ꯃꯆꯩ ꯃꯠꯇꯨꯅ ꯍꯟꯈꯤꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯈꯣꯏ ꯐꯨꯊꯔꯛꯄꯗꯨꯗ ꯄꯥꯎꯗꯨ ꯈꯨꯜꯒꯤ ꯑꯍꯜꯁꯤꯡꯗ ꯇꯝꯂꯝꯃꯤ꯫ ꯆꯥꯎꯕꯟꯅ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯀꯣꯅꯨꯡꯗꯒꯤ ꯂꯥꯛꯂꯤꯕ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕꯗꯣ ꯈꯔꯗꯤ ꯑꯗꯨꯃꯛ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯦ ꯇꯥꯛꯄꯅꯤ꯫ ꯑꯗꯨꯅ ꯈꯨꯜꯒꯤ ꯃꯤꯌꯥꯝꯁꯦ ꯆꯦꯛꯁꯤꯟꯅ ꯂꯩꯅꯕ ꯈꯟꯅꯗꯕ ꯌꯥꯗꯦ꯫ ꯇꯣꯝꯆꯥꯅ ꯇꯥꯗ ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕ ꯋꯥꯔꯤꯁꯦ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕꯗꯨꯗ ꯍꯥꯏꯗꯣꯛꯂꯒ ꯄꯨꯟꯅ ꯐꯅꯅꯕ ꯇꯥꯟꯅꯕꯅ ꯐꯔꯣꯏꯗ꯭ꯔꯥ? ꯇꯣꯝꯆꯧ ꯃꯗꯨ ꯌꯥꯕ ꯅꯠꯇꯦꯅꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯑꯩꯈꯣꯏꯕꯨ ꯁꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯠꯇꯣꯛꯀꯦ ꯍꯥꯏꯔꯛꯂꯕꯗꯤ ꯀꯝꯗꯧꯕ? ꯍꯣꯏꯅꯦ ꯇꯥꯗ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ꯫ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯣ? ꯋꯥꯈꯜꯒ ꯈꯟꯐꯝ ꯈꯪꯗ꯭ꯔꯦꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯜꯒꯤ ꯑꯍꯜꯁꯤꯡꯗꯨ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕꯗꯨ ꯂꯥꯛꯂꯦ ꯇꯥꯕꯗ ꯍꯦꯟꯅ ꯃꯤꯄꯥꯏꯕ ꯄꯣꯛꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄꯗ ꯇꯝꯐꯥꯒꯤ ꯃꯃꯥ ꯃꯆꯥꯗꯨ ꯀꯤꯅ ꯈꯨꯜꯒꯤ ꯃꯤꯁꯤꯡꯗꯨꯅ ꯃꯊꯪ ꯃꯊꯪ ꯃꯤ ꯇꯪꯈꯥꯏ ꯁꯥ ꯇꯪꯈꯥꯏ ꯑꯣꯜꯂꯛꯄꯗꯨꯗ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯏꯃꯥ, ꯈꯨꯜꯒꯤ ꯃꯤꯁꯤꯡꯁꯤꯅ ꯃꯊꯪ ꯃꯊꯪ ꯑꯁꯨꯝ ꯃꯤ ꯇꯪꯈꯥꯏ ꯁꯥ ꯇꯪꯈꯥꯏ ꯑꯣꯜꯂꯛꯂꯦ ꯇꯧꯔꯤꯁꯦ꯫ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯔꯕꯗꯤ ꯏꯃꯥ ꯏꯆꯥꯗꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯈꯣꯏꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯈꯤꯕ ꯁꯣꯏꯔꯔꯣꯏ꯫ ꯏꯕꯦꯝꯃ, ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣ? ꯅꯣꯡꯗꯝꯕꯅ ꯏꯃꯥ ꯏꯆꯥꯒꯤꯁꯨ ꯁꯣꯏꯗꯅꯕ ꯂꯝꯕꯤ ꯑꯃꯗꯤ ꯇꯥꯛꯆꯔꯛꯀꯅꯤꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤꯕꯨ ꯇꯞꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯝꯐꯥꯒꯤ ꯃꯃꯥꯗꯨ ꯃꯆꯥꯅꯨꯄꯤꯕꯨ ꯀꯤꯗꯅꯕ ꯊꯦꯝꯖꯤꯟꯕꯤꯔꯕꯁꯨ ꯃꯥꯁꯨ ꯑꯀꯤꯕꯗꯤ ꯄꯣꯛꯂꯤꯕꯅꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯄꯥꯔꯤ ꯃꯆꯜ ꯂꯥꯏꯖ ꯑꯃꯗꯤ ꯂꯥꯟꯃꯤ ꯑꯇꯩꯁꯤꯡꯗꯨꯒ ꯇꯝꯐꯥ ꯍꯣꯏꯒꯤ ꯊꯪꯅꯕ ꯈꯨꯜꯗ ꯈꯣꯡꯁꯥꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯇꯥꯆꯧ, ꯈꯔ ꯊꯦꯡꯅ ꯆꯠꯂꯨꯁꯤ ꯌꯥꯕꯁꯦ ꯑꯁꯨꯛ ꯉꯟꯅ ꯇꯨꯝꯕ ꯐꯥꯎ ꯇꯨꯝꯁꯤꯠ ꯐꯥꯗ꯭ꯔꯦ꯫ ꯏꯕꯦꯝꯃ, ꯉꯜꯂꯤꯉꯩꯁꯤꯗ ꯈꯨꯜꯗ ꯊꯨꯡꯍꯧꯕꯅ ꯐꯅꯤ꯫ ꯇꯨꯝꯅꯤꯡꯂꯕꯁꯨ ꯈꯥꯡꯂꯣ꯫ ꯈꯨꯜꯗ ꯌꯧꯔꯒ ꯅꯤꯡꯊꯤꯅ ꯄꯣꯊꯥꯔꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤꯅ ꯃꯆꯜꯕꯨ ꯊꯦꯝꯗꯨꯅ ꯃꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯈꯨꯜꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯀꯥꯏꯅ ꯊꯪꯗ ꯈꯨꯜꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯄꯥꯔꯤ ꯈꯨꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯀꯨꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯈꯨꯜ ꯑꯁꯤ ꯊꯣꯏꯅ ꯑꯀꯥꯏꯕ ꯂꯩꯕꯒꯤ ꯃꯃꯤꯗꯤ ꯇꯥꯗꯦꯗ꯫ ꯇꯥꯆꯧ, ꯑꯩꯅ ꯌꯦꯡꯕꯗꯁꯨ ꯊꯣꯏꯅ ꯑꯀꯥꯏꯕ ꯂꯩꯕꯒꯤ ꯃꯃꯤ ꯎꯗꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯧꯄꯥꯗꯨ ꯈꯨꯜ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯂꯥꯏꯖ ꯃꯅꯥꯇꯣꯟꯅ ꯑꯉꯛꯄ ꯃꯅꯝ ꯑꯃ ꯅꯝꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯀꯔꯤ ꯃꯅꯝ ꯑꯁꯤꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖ ꯃꯅꯝ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯑꯁꯨꯝ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯇꯪꯗꯥꯡꯕ ꯈꯪꯕ ꯉꯝꯗꯕꯗꯨꯗ ꯂꯥꯏꯖ ꯈꯨꯌꯨꯝ ꯂꯩꯃꯤꯠ ꯊꯥꯟꯗꯨꯅ ꯃꯅꯝ ꯑꯗꯨ ꯀꯔꯤꯅꯣ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯅꯝ ꯑꯗꯨ ꯇꯝꯐꯥ ꯍꯣꯏꯒꯤ ꯈꯨꯜꯂꯣꯝꯗꯒꯤ ꯂꯥꯛꯄꯒꯤ ꯃꯃꯤ ꯑꯣꯏꯔꯝꯃꯤ꯫ ꯇꯥꯆꯧ, ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯂꯤꯕꯁꯤꯗꯤ ꯑꯁꯤꯒꯤ ꯈꯨꯜ ꯑꯁꯤꯗꯒꯤ ꯅꯠꯇꯦ, ꯊꯪꯅꯕ ꯈꯨꯜꯗꯒꯤꯅꯤ꯫ ꯏꯕꯦꯝꯃ, ꯅꯪꯅ ꯍꯥꯏꯗꯨꯕ ꯑꯁꯦꯡꯕ꯭ꯔꯣ? ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯧꯖꯤꯛꯃꯛ ꯈꯨꯜ ꯑꯗꯨ ꯆꯠꯄꯅ ꯆꯨꯝꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯧꯄꯥꯗꯨ ꯃꯥꯒꯤ ꯁꯒꯣꯜꯗ ꯇꯣꯡꯈꯠꯅꯗꯨꯅ ꯇꯝꯐꯥ ꯍꯣꯏꯒꯤ ꯈꯨꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯈꯨꯜꯗꯨꯒꯤ ꯈꯨꯟꯆꯤꯟ ꯍꯦꯛ ꯌꯧꯕꯒ ꯅꯨꯄꯥ ꯑꯅꯤꯈꯛ ꯐꯝꯗꯨꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯆꯤꯟ ꯃꯧꯄꯥꯗꯨ ꯂꯥꯛꯄ ꯎꯕꯗ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯃꯈꯣꯏꯕꯨ ꯈꯥꯝꯂꯝꯃꯤ꯫ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ, ꯈꯨꯜ ꯑꯁꯤꯗꯤ ꯃꯤꯇꯣꯞ ꯆꯪꯕꯗ ꯑꯊꯤꯡꯕ ꯊꯝꯂꯤ꯫ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯈꯨꯜ ꯑꯁꯤꯗ ꯃꯤꯇꯣꯞ ꯆꯪꯕꯗ ꯑꯊꯤꯡꯕ ꯊꯝꯂꯤꯕꯗꯤ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯗꯤ ꯀꯣꯅꯨꯡꯗꯒꯤ ꯏꯅꯤꯡꯊꯧꯅ ꯊꯥꯔꯛꯄꯅꯤ꯫ ꯄꯥꯔꯤꯅ ꯐꯅ ꯍꯥꯏꯔꯁꯨ ꯈꯨꯜ ꯉꯥꯛꯂꯤꯕ ꯑꯅꯤꯗꯨꯅ ꯈꯨꯜ ꯑꯗꯨ ꯑꯀꯟꯕ ꯂꯥꯏꯆꯠ ꯑꯃꯅ ꯁꯟꯗꯣꯛꯇꯨꯅ ꯂꯩꯔꯦ, ꯑꯗꯨꯅ ꯀꯅꯥꯝꯇ ꯆꯪꯕ ꯌꯥꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯄꯥꯔꯤꯒ ꯂꯥꯏꯖꯒꯗꯨ ꯈꯨꯜ ꯉꯥꯛꯄ ꯑꯅꯤꯗꯨꯗ ꯆꯪꯒꯦ ꯌꯥꯗ꯭ꯔꯕꯗ ꯎꯄꯥꯏ ꯂꯩꯇ ꯃꯈꯣꯏꯒꯤ ꯂꯩꯐꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯇꯥꯆꯧ, ꯑꯩꯗꯤ ꯉꯁꯥꯏ ꯈꯨꯜ ꯉꯥꯛꯄ ꯑꯅꯤꯗꯨꯅ ꯍꯥꯏꯔꯤꯗꯣ ꯇꯧꯁꯤꯟꯅꯕ ꯃꯥꯜꯂꯤ꯫ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ꯫
ꯀꯔꯤꯒꯨꯝꯕ ꯈꯨꯜ ꯑꯗꯨ ꯂꯥꯏꯆꯠ ꯑꯃꯅ ꯁꯟꯗꯣꯛꯂꯕꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯁꯥꯗꯨ ꯀꯟꯅ ꯂꯩꯕ ꯉꯝꯂꯤꯕꯗꯨꯅ ꯇꯥꯛꯄꯗꯤ ꯑꯔꯣꯟꯕ ꯈꯔꯗꯤ ꯂꯩꯔꯦ ꯍꯥꯏꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯧꯄꯥꯗꯨ ꯈꯨꯜ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯈꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯑꯃꯇ ꯈꯪꯗꯕꯅ ꯑꯁꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯕ ꯅꯠꯇꯅ ꯑꯍꯦꯟꯕ ꯋꯥ ꯂꯦꯞꯅꯔꯝꯗꯦ꯫ ꯑꯁꯣꯝꯗꯅ ꯈꯨꯜ ꯉꯥꯛꯇꯨꯅ ꯂꯩꯔꯝꯕ ꯅꯍꯥ ꯑꯅꯤꯗꯨ ꯃꯆꯤꯟ ꯃꯧꯄꯥꯅ ꯍꯟꯈꯤꯕꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯈꯨꯜꯗ ꯍꯜꯂꯁꯤ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯇꯞꯂꯤ ꯇꯞꯂꯤ ꯍꯟꯖꯤꯜꯂꯛꯄꯗꯨ ꯎꯕꯗ ꯈꯨꯜꯒꯤ ꯑꯍꯜ ꯈꯔ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯆꯥꯎꯕꯟꯅ "ꯏꯕꯨꯡꯉꯣ, ꯂꯥꯟꯃꯤꯁꯤꯡꯗꯨ ꯍꯟꯈ꯭ꯔꯕ꯭ꯔꯥ?" "ꯏꯄꯟ, ꯑꯩꯈꯣꯏꯅ ꯈꯨꯜꯁꯤ ꯂꯥꯏꯆꯠ ꯑꯃꯅ ꯁꯟꯗꯣꯛꯂꯦ ꯍꯥꯏꯕꯗꯒꯤ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ." ꯇꯣꯝꯆꯥꯅ "ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯜꯁꯤꯡꯗꯨꯁꯨ ꯃꯌꯨꯝ ꯃꯌꯨꯝꯂꯣꯝꯗ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯗ ꯈꯨꯜꯒꯤ ꯃꯤꯌꯥꯝꯗꯨ ꯁꯥ ꯑꯣꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯇꯝꯐꯥ ꯃꯃꯥ ꯃꯆꯥꯁꯨ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯈꯤꯕꯒ ꯊꯣꯡꯁꯦꯠꯅ ꯂꯣꯟꯗꯨꯅ ꯃꯌꯥꯝꯒꯤ ꯁꯔꯥꯎ ꯈꯣꯜꯂꯥꯎ ꯑꯗꯨ ꯑꯀꯤꯕ ꯈꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯝꯐꯥꯅ "ꯏꯃꯥ, ꯑꯩꯈꯣꯏꯕꯨ ꯑꯁꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯈꯥꯡꯈꯤꯗꯧꯔꯤꯕꯅꯣ? ꯅꯣꯡꯃꯒꯤ ꯑꯍꯤꯡ ꯑꯃꯗ ꯑꯀꯤ ꯑꯈꯪ ꯂꯩꯇꯅ ꯄꯣꯊꯥꯕ ꯍꯥꯏꯕꯗꯣ ꯐꯪꯂꯛꯇ꯭ꯔꯤꯕꯁꯦ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ꯫ ꯏꯕꯦꯝꯃ, ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ. ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅꯅꯦ ꯏꯃꯥ ꯏꯆꯥꯒꯤꯁꯨ ꯂꯝꯕꯤ ꯃꯌꯥ ꯆꯔꯛꯁꯅꯤꯗ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯐꯥꯒꯤ ꯃꯃꯥꯅ ꯃꯆꯥꯕꯨ ꯀꯤꯗꯅꯕ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯄꯥꯔꯤꯗꯨ ꯐꯤꯃꯨ ꯁꯦꯠꯂꯒ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯇꯝꯐꯥꯒꯤ ꯈꯨꯜꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯨꯟꯖꯤꯟꯗꯒꯤ ꯈꯔ ꯂꯥꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯈꯨꯜꯗꯨꯒꯤ ꯃꯤꯌꯥꯝꯅ ꯑꯣꯏꯔꯝꯂꯤ ꯃꯇꯧꯗꯨꯗ ꯏꯪꯉꯛꯂꯝꯃꯤ꯫ "ꯀꯔꯤ ꯃꯇꯧꯅꯣ? ꯑꯩꯅ ꯉꯁꯤ ꯎꯔꯤꯕꯁꯤꯕꯣ ꯃꯤꯔ ꯁꯥꯔꯅꯤ? ꯑꯩꯁꯦ ꯁꯨꯝ ꯂꯩꯔꯕꯗꯤ ꯐꯤꯕꯝ ꯑꯃ ꯇꯥꯔꯣꯏ. ꯑꯗꯨꯅ ꯎꯊꯛ ꯑꯁꯤꯗ ꯀꯥꯈꯠꯂꯒ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤ ꯎꯖꯥꯎ ꯑꯃꯗ ꯀꯥꯈꯠꯂꯒ ꯈꯨꯜꯒꯤ ꯃꯤꯌꯥꯝꯗꯨꯅ ꯇꯧꯔꯤ ꯃꯇꯧꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯈꯨꯜꯒꯤ ꯃꯤꯌꯥꯝꯗꯨ ꯃꯤ ꯇꯪꯈꯥꯏ ꯁꯥ ꯇꯪꯈꯥꯏ ꯑꯣꯟꯗꯨꯅ ꯑꯐꯪ ꯑꯐꯪꯕ ꯁꯥ ꯉꯥ ꯆꯥꯅꯕ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯈꯨꯜꯒꯤ ꯃꯤꯌꯥꯝꯗꯨ ꯇꯞꯅ ꯇꯞꯅ ꯃꯥꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯪꯅꯈꯤꯔꯝꯃꯤ꯫ ꯈꯨꯜꯒꯤ ꯃꯤꯌꯥꯝꯁꯤꯅ ꯃꯌꯨꯝ ꯆꯪꯅꯈ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤ ꯎꯖꯥꯎ ꯑꯗꯨꯗꯒꯤ ꯀꯨꯝꯂꯛꯂꯒ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯑꯗꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯎꯔꯛꯄ ꯄꯨꯝꯕ ꯃꯆꯜꯅꯨꯄꯤꯗ ꯇꯝꯂꯝꯃꯤ꯫ "ꯇꯥꯆꯧ, ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯧꯖꯤꯛ ꯃꯈꯨꯜꯗ ꯆꯠꯇꯨꯅ ꯑꯔꯣꯠꯄ ꯋꯥꯐꯝꯗꯣ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯔꯨꯁꯤ." "ꯏꯕꯦꯝꯃ, ꯑꯗꯨꯗ ꯉꯔꯥꯡꯒꯤ ꯃꯈꯣꯏꯒꯤ ꯃꯑꯣꯡꯗꯨꯗ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯆꯪꯁꯤꯜꯂꯨꯕ ꯍꯥꯏꯕꯁꯦ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ." "ꯇꯥꯆꯧ, ꯃꯈꯣꯏꯒꯤ ꯑꯔꯣꯟꯕꯗꯣ ꯑꯇꯣꯞꯄꯅ ꯈꯪꯂꯒ ꯑꯋꯥꯐꯝꯗ ꯇꯥꯔꯗꯤ ꯑꯗꯨ ꯈꯟꯕꯒꯤ ꯑꯣꯏꯔꯝꯅꯤ. ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯑꯍꯥꯛꯄ ꯆꯩꯔꯥꯛ ꯄꯤꯔꯣꯏ ꯍꯥꯏꯔꯗꯤ ꯁꯣꯏꯗꯅ ꯍꯥꯏꯗꯣꯔꯛꯀꯅꯤ ꯈꯜꯂꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯅ ꯃꯕꯨꯡꯗ ꯈꯨꯜ ꯑꯗꯨꯗ ꯊꯨꯅ ꯆꯠꯁꯤ ꯍꯥꯏꯅ ꯇꯥꯛꯂꯝꯃꯤ꯫ ꯄꯥꯔꯤꯁꯨ ꯃꯆꯜꯅ ꯇꯛꯃꯟꯕꯗꯨꯗ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯄꯥꯔꯤ ꯃꯍꯥꯛꯀꯤ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯃꯌꯥꯝꯗꯨ ꯄꯨꯗꯨꯅ ꯇꯝꯐꯥꯒꯤ ꯈꯨꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯈꯨꯜ ꯉꯥꯛꯄ ꯅꯨꯄꯥ ꯑꯅꯤꯅ ꯈꯨꯜꯗ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯄꯥꯔꯤꯅ "ꯑꯩꯍꯥꯛ ꯑꯁꯦ ꯈꯨꯜ ꯑꯁꯤꯒꯤ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕꯅꯤ. ꯑꯩꯍꯥꯛꯅ ꯂꯥꯛꯂꯤꯕꯁꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ. ꯅꯈꯣꯏꯅ ꯈꯨꯜꯁꯦ ꯆꯪꯒ ꯌꯥꯗ꯭ꯔꯕꯗꯤ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯏꯟꯗꯦ ꯍꯥꯏꯗꯨꯅ ꯈꯨꯜꯁꯤ ꯇꯨꯝꯅ ꯃꯥꯡꯍꯟꯕ ꯉꯝꯕꯅꯤ." ꯄꯥꯔꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯨꯜ ꯉꯥꯛꯄ ꯑꯅꯤꯗꯨ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯕꯗ ꯄꯥꯔꯤ ꯃꯍꯥꯛꯀꯤ ꯁꯒꯣꯜꯗꯨ ꯌꯥꯡꯅ ꯊꯧꯗꯨꯅ ꯈꯨꯜꯗꯨ ꯇꯝꯅ ꯊꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯃꯆꯜꯅꯨꯄꯤ ꯂꯥꯏꯖꯁꯨ ꯃꯕꯨꯡꯒꯤ ꯃꯇꯨꯡꯗ ꯏꯟꯅꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯧꯄꯥꯅ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯀꯌꯥꯒ ꯂꯣꯏꯅꯅ ꯈꯨꯜꯗꯨꯗ ꯆꯪꯂꯛꯄꯗꯨꯗ ꯈꯨꯜꯒꯤ ꯃꯤꯌꯥꯝꯗꯨ ꯄꯨꯂꯞ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏꯕꯨ ꯏꯀꯣꯏ ꯀꯣꯏꯁꯤꯜꯂꯝꯃꯤ꯫ ꯄꯥꯔꯤꯅ "ꯈꯨꯜꯁꯤꯒꯤ ꯏꯄꯥ ꯏꯄꯟ, ꯏꯃꯥ ꯏꯕꯦꯟ ꯄꯨꯝꯅꯃꯛ, ꯈꯨꯜ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯦ ꯈꯨꯜ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯈꯔ ꯇꯥꯔꯦ ꯈꯟꯕꯒꯤꯅꯤ. ꯌꯥꯔꯒꯗꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯋꯥ ꯂꯣꯠꯇꯅ ꯑꯁꯦꯡꯕꯗꯣ ꯍꯥꯏꯕꯤꯌꯨ." ꯄꯥꯔꯤꯅ ꯍꯥꯏꯔꯤꯗꯨ ꯇꯥꯔꯕꯁꯨ ꯈꯨꯜꯒꯤ ꯃꯤꯌꯥꯝꯗꯨ ꯀꯤꯕꯅ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯖꯅ "ꯃꯌꯥꯝꯅ ꯑꯀꯤꯕ ꯄꯥꯈꯠꯄ ꯄꯣꯛꯂꯤꯕꯗꯣ ꯊꯥꯗꯣꯛꯄꯤꯌꯨ. ꯃꯌꯥꯝꯅ ꯑꯁꯦꯡꯕ ꯆꯨꯝꯕꯗꯣ ꯍꯥꯏꯔꯕꯗꯤ ꯃꯌꯥꯝꯗ ꯆꯩꯔꯥꯛ ꯄꯤꯖꯔꯣꯏ." ꯂꯥꯏꯖꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯨꯜ ꯑꯗꯨꯒꯤ ꯑꯍꯜ ꯑꯃꯅ ꯈꯨꯜ ꯑꯗꯨ ꯊꯣꯛꯈꯤꯕ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯂꯥꯏꯖꯁꯨ ꯋꯥꯔꯤꯗꯨ ꯃꯨꯟꯅ ꯇꯥꯔꯕ ꯇꯨꯡꯗ ꯈꯣꯌꯨꯝ ꯂꯥꯏꯃꯤꯠ ꯊꯥꯟꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯂꯥꯏꯖꯒꯤ ꯃꯃꯤꯠꯇ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯂꯥꯏꯊꯧ ꯑꯃ ꯇꯧꯕꯒꯤ ꯊꯧꯔꯝ ꯄꯔꯦꯡ ꯇꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯂꯥꯏꯊꯧ ꯑꯗꯨ ꯇꯧꯕꯗꯒꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝꯗꯨ ꯁꯥ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏ ꯑꯣꯟꯕꯗꯨ ꯐꯔꯝꯃꯤ꯫ ꯈꯨꯜꯂꯥꯛꯄꯅ "ꯏꯕꯨꯡꯉꯣ,
ꯅꯆꯤꯟꯅꯥꯎ ꯄꯥꯜꯂꯛꯂꯝꯗ꯭ꯔꯕꯗꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝꯁꯦ ꯁꯥ ꯇꯪꯈꯥꯏ ꯃꯤ ꯇꯪꯈꯥꯏ ꯑꯣꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯂꯗꯕꯅꯤ. ꯑꯗꯨꯕꯨ ꯏꯕꯨꯡꯉꯣꯅ ꯑꯩꯈꯣꯏꯕꯨ ꯑꯋꯥꯐꯝꯗꯒꯤ ꯀꯟꯕꯤꯔꯤ. ꯄꯥꯔꯤꯅ, ꯈꯨꯔꯥ, ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯕꯤꯔꯤꯕꯅꯣ? ꯂꯩꯕꯥꯛ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯒꯤ ꯑꯋꯥꯕ ꯀꯣꯛꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ. ꯑꯗꯨꯗꯤ ꯈꯨꯔꯥ, ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅꯕ ꯇꯧꯔꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤ ꯃꯆꯤꯟ ꯃꯧꯄꯥꯁꯨ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯅ ꯈꯤꯔꯝꯃꯤ. ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯈꯨꯜ ꯑꯗꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ.